Manipur the Tokli by Irang Asida sexual assault yauna to one crime ki victim Oihourabi Nupi Singda compensation Pinaba Lupa Crore mangagi SENPHAM AKHANABA bank account AMADA HAPTUNA Thamle HAINA Manipur LEINGAKNA Supreme Court to KHANGHANKHRE Wafamasi May Ahumdagi Thorakiba Irang Asida Mang Takraba Lining Lashon Gamari Lainaba building sing Chapchan Kangdongana Pagimatangda Haukiba September Tagi Angan Basaruk to Supreme Court na Kangalakiba Dugi Matukina Ngarang Manipur LEINGAKNA Court Asida Thakiva affidavit Amada Fongdokibane. Manipur LEINGAKNA Maikadigi Supreme Court Thakiva affidavit Aduda sexual assault Amasung Atay crime singi victim Oihourabi Nupi Kayada compensation Pikrabagi Habagi Wafamdi Chapchana Pande Supreme Court na Kangalakiba Dugi Matungina Haukiba October Gitang Tara Tarukta sort affidavit Amathaduna Irang Asigi Matangda Manipur LEINGAKNA Lokaliba Tabak Thoram Kayagi Matangda KHANGHANKHRE Loinana state of Sigi district Tara Tarukta Ladiba lining Lashon Gamari Lainaba building Pumnamak Kangdokpagi Tabak Chathakre HAINA sort affidavit Adu the Palle. Amarom the Chaisig August Tada state government na FX code Asida Kanghankibagi Matungina Megitang Ohum the Gitoraki by Irang Asida Kanglup Animaki lining Lashon Gamari Lainaba building Chahunga Marfugataruk Mangta Kre Adugamio Chamaga Marfu Romna Tawai Mang Kre Nupi Angangi Matak the Chatabatungan to crime Singamari Lainaba case kun CVI na Tigat HANANABA Sinakibalay Crave. Supreme Court ki yatang matungina sexual assault yauna tungan crime ki victim Oihourabi Nupi Singi semdok sadok laba compensation scheme puthokle. Ngarang state government na thakiba affidavit aduda none amasung Senapati district ki manung chana leiba mafam Singda lining lashon ga mari leinaba building sing megitang ahumdagi thorakiba Irang Asida mang takiba leite haiba wafam palli.